ꯃꯄꯤ ꯑꯗꯨꯁꯨ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯔꯕꯅꯤꯅ ꯑꯁꯥꯕ ꯃꯄꯤ ꯑꯣꯏꯅ ꯇꯥꯔꯛꯏ꯫ ꯊꯥꯖꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯕꯁꯨ ꯑꯩꯅ ꯏꯆꯥꯗꯤ ꯊꯥꯖꯗꯧ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯃꯤꯅ ꯉꯥꯡꯅꯕ ꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯄꯥꯗ ꯇꯥꯛꯂꯒ ꯅꯪꯕꯨꯗꯤ ꯅꯈꯣꯡꯁꯦ ꯊꯨꯗꯦꯛꯍꯟꯒꯅꯤꯌꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯖꯦꯀꯣꯕ ꯈꯥꯝꯕꯁꯨ ꯉꯝꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯥꯝꯂꯨꯔꯕꯁꯨ ꯊꯥꯖꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯊꯃꯣꯏ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯕꯦꯝꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯑꯗꯨꯝ ꯌꯦꯜꯂꯛꯀꯅꯤꯅ꯫ ꯑꯩꯒꯤ ꯃꯥꯏꯗ ꯗꯥꯛ ꯂꯩꯔꯤ ꯐꯥꯎꯗꯤ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯨꯏ꯫ ꯏꯃꯥꯡꯗꯒ ꯂꯦꯟꯅꯔꯗꯅ ꯅꯆꯥꯗꯣ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯀꯥꯎꯔꯕꯣ ꯅꯪꯕꯣ? ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯕꯦꯝꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯖꯦꯀꯣꯕ ꯃꯈꯥꯗ ꯐꯝꯊꯔꯒ ꯀꯞꯆꯩ꯫ ꯇꯣꯟ, ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯩ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯃꯄꯣꯛꯅꯦ꯫ ꯊꯃꯣꯏ ꯀꯥꯏꯔꯕ ꯖꯦꯀꯣꯕ ꯑꯗꯨ ꯀꯅꯥꯗꯁꯨ ꯋꯥꯔꯧꯖꯔꯝꯗꯦ꯫ ꯃꯥꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯄꯣꯛꯄꯤꯔꯝꯃꯤꯕ ꯃꯄꯥ ꯃꯃꯥꯗ ꯑꯣꯏꯅ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯕꯕꯥ, ꯏꯃꯥ, ꯅꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯃꯤꯁꯦ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯑꯣꯏꯅꯕ꯭ꯔꯥ? ꯉꯁꯤꯗꯤ ꯃꯤꯅ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯔꯛꯄꯗ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯀꯌꯥꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯅꯆꯥ ꯈꯪꯂꯛꯑꯦ꯫ ꯂꯝꯖꯥ ꯁꯔꯥꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯅꯆꯥꯒꯤ ꯅꯐꯝꯗꯒꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯏꯃꯥ ꯕꯕꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯃꯄꯥ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤꯅꯒ ꯁꯨꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯛꯂꯤꯕꯁꯦ ꯆꯩꯔꯝꯂꯣꯏꯀꯣ? ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯦꯀꯣꯕꯇꯨ ꯃꯀꯣꯛ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯇꯥꯎ ꯆꯥꯅꯕꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯕꯥꯏ꯫ ꯖꯦꯀꯣꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯋꯥꯔꯛꯂꯕ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯖꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯈꯪꯁꯣꯟ ꯁꯣꯟꯁꯤꯟꯈꯤꯗꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯕꯥꯏ꯫ ꯔꯣꯖꯔꯗꯤ ꯖꯦꯀꯣꯕꯀꯤ ꯑꯗꯨꯒꯨꯝꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯈꯪꯕꯅ ꯕꯥꯏ ꯀꯩꯗꯧꯔꯒꯦ? ꯍꯥ ꯀꯩꯗꯧꯔꯒꯦ? ꯖꯦꯀꯣꯕ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯥꯏ꯫ ꯑꯩ ꯍꯤꯡꯈꯣ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯗꯥꯆꯧꯒꯤ ꯃꯅꯥꯛꯇ ꯁꯥꯟꯇꯤ ꯑꯣꯏꯔꯨꯅꯕ ꯆꯠꯈ꯭ꯔꯣꯔꯥ? ꯀꯩꯅꯣ ꯕꯥꯏ ꯅꯪ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯍꯥ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ꯫ ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ? ꯑꯩ ꯇꯣꯟ ꯎꯅꯕ ꯆꯠꯄꯅꯦ ꯕꯖꯥꯔꯗ ꯂꯩꯕ ꯔꯥꯖ ꯔꯦꯁꯇꯨꯔꯦꯟꯗ꯫ ꯑꯕꯦꯝꯅ ꯁꯦꯂꯨꯟꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤ ꯎꯈꯤꯕꯅꯦ꯫ ꯇꯣꯟꯅꯗꯤ ꯑꯕꯦꯝ ꯎꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯕꯦꯝꯅ ꯇꯣꯟꯒꯤ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯇꯣꯟꯗꯣ ꯌꯥꯝ ꯆꯩꯕꯤꯈ꯭ꯔꯦ, ꯐꯨꯁꯨ ꯐꯨꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯑꯣꯐꯤꯁꯁꯨ ꯂꯥꯛꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯔꯣꯖꯔ ꯄꯟꯊꯕ ꯇꯧꯗꯅ ꯕꯥꯏ ꯑꯩ ꯂꯥꯛꯑꯒꯦ ꯅꯪ ꯂꯩꯔꯝꯃꯣ꯫ ꯔꯣꯖꯔ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯀꯥꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯀꯟꯅ ꯖꯦꯛ ꯖꯦꯛ꯫ ꯖꯦꯛ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯕꯥꯏꯗꯨ ꯊꯧꯗꯣꯔꯛꯑꯣ ꯁꯠ ꯁꯠ꯫ ꯖꯦꯛꯁꯨ ꯃꯔꯝꯗꯤ ꯍꯪꯖꯔꯨꯗ꯭ꯔꯦ꯫ ꯔꯣꯖꯔꯅ ꯄꯥꯈꯠꯄ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯈꯪꯕꯅ ꯁꯣꯗꯨ ꯂꯧꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯥꯏꯛ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯔꯣꯖꯔꯅ ꯖꯦꯛꯇ ꯋꯥꯔꯤ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯖꯦꯛꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯁꯦ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯇꯨ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯑꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯋꯥꯅ ꯍꯧꯔꯛꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯂꯛꯇ ꯌꯨꯝ ꯀꯩ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕ, ꯅꯨꯡꯁꯤꯖꯔꯨꯕ ꯐꯪꯉꯦ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ तानबा ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯕ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯗꯨꯅ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯑꯝꯃꯤ꯫ नुपा थोकने हिंगदबसु लेरक्लिबा इमुंग मनुंगी कंडीशन अदुना पुंसिबु मरेक महौ याहोनखिदे थौना पुंबा मांखिरमी। नाइतोम तादुना तुसुमा सोनना लेलखिबना ngасidi पैसा पाइरफाव मपु ओइरफाव अकीबा निंगमदबना पिकथलम्मी।
रूम अदुदगी थोरक्तुना महाक तरंग अमदे चटखी नुपा अमना बिल अदु हारकपदगी वालेट अदुदगी पैसादु लौथोक्लगा पिरम्मी नुपादुना पैसा हनगे तौबगा जेकोबती रोबोट अमगुम अदुम चटखिरम्मी महाकी कार पोरई हाइबफाव काउखै लंबीदुदा मखोंगना तरंग अमदे चटपा होरई ngehak makhongna chetlabagi tungda tata mana horon pirakpagi makholdu tarami tata duda munne yengduna mahak sosai tongna leirami tata aduna hek manak naksilakpaga mahakki jacket adu putunglomdagi chingsinki tata driver duna tata du khamlaga sauna shige harasu natomta thorianduna shijako engonda ta satanaba shingano Jack na bike to stand toraga driver du da changsilaga mamai du da kinne thindikki mi yamana society tor bhaibase thamoi kyam kairangani nang khangbra maduda mafam matam jaga leite habase nang khangdabra phanasu ahal moire kari wang sangano adu sharu ichana karigino adumna sige khaliba madu togunu fatte haiduna minungsi adu haibiram labadi mathamoi do peloidra third class ki mi Driver adusu nakhangda ithokpadu meladuna tata aduda kakhatlaga thaukhirami Jack na onthorakpada Roger na Jacob da kin thindatbagi machimbandu ithoktuna leirami lambi duda achat awang singingnei adubu hoimai kanasu karimta hainaramde Roger na adu wana horuklaba life aduna success oraklaba matamsida society ki wakhal chelaglibadu nangbu nuparaha khumune nachindo Yego, male masida leriba research ma'am ge horupam amadi magi lab da thengnerkiba awana kya gi wari do ningsingo naksu koisu leitaba nupi amana nagi punchibu hanjin lekha ta na bona bada nangna madubu face to ge hadruka mikiti pangdaba amagum natom ta lanjadra thawai dubu hakchang duga khaidokna ba silba kai gino Jack na mu ashwana awanungai afafata ke apumina duna mayuk mina duna la aga Tut laubi nupi adugi damakta kiduna chakrage khaliba karigino nang nupa natro nupa haisidi togedangambane nangna nuksijariba nupi adubu khutpaiduna mamana pukrabasu makhutpaiduna amu porakadabane madugi thongnado leidowne nangumba nupa ma maya obe phungsaba kaise chokthok chaningai oidoribane nang nupa ne habase kauri kegino nupa di nupa tho nupa na nupa thoroktradi ke herkani nang kaurba hayona Lin amomduki mahuna pangthagibaduna gyan tadriba mamadubu gyan tahanbigedabane macha kawbanina faningduna mina haibada thajakhiba oirangani Roger namu nangarde Jacob karimta khumde mangduna dum leirami oiraroi khangmadagi Roger na Jacob ki pocketa maduna gari sodu lorami ngasai harakhiba restaurant du tana chenchatuna lami Jack na somu patanung da thokpatari khanduna makut adubu Jack na paisilami Roger na gari du thoragala ami Jack na Jacob ku gari du da tonghalaga chalomo Roger na hoi tungdena ro ai thabam da chalukige hoi Roger ga Jacob ka chatkhri Shomdana achenba okto amada mathang tongduna machanupibu mayumda porai lambida okto ngaibada mama machadu hoi mai karimta hainaramde mayum hekyorupaga thaja pendaba nungaitaba mayamdu haitharai nongmata mi amana chintakta khumaktriba thajani maku manengi seba ningthina torakpi aphabi mamo haibadu oiduna lakpini Laikai miyamna yamna respect tawjaba imungni adumakna machasingbu ningthina takpi tambiduna leijerakpani ngasigi numit asida chopai kaiba nangba leikha tarba matawaduna masapumba asawbana pikthanduna thak niklami lambida lakpana pukning ado phathajaramani mayum yorupadadi khangba ngamdraduna machanupibu phudaba horai Machagi ngaksam adu paiduna walda surami Midok misya langdok saruk lamchat nai debi oidok saruk langda sijakro nangda phattabi bachani nangdi Tahen bisu pakhat na chentoraktuna mama bu chingtokse Ima
ꯊꯥꯖ ꯑꯁꯥꯎꯕꯅ ꯇꯣꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯊꯥꯖꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯅ ꯃꯆꯥꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯒꯩ ꯊꯣꯝꯕ ꯍꯧꯔꯛꯏ꯫ ꯇꯥꯏꯍꯦꯟꯕꯤꯅ ꯃꯆꯦ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯩꯒꯤ ꯒꯝꯂꯥ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯇꯥꯏꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯔꯛꯄ ꯏ ꯑꯗꯨ ꯎꯔꯨꯕꯗ ꯊꯥꯖ ꯁꯨꯃꯥꯡꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯃꯤꯟꯅꯩ꯫ ꯊꯥꯖ ꯀꯞꯅ ꯀꯞꯅ "ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯅꯪꯅ ꯆꯠꯂꯤꯕ ꯂꯣꯟꯆꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ? ꯉꯁꯤ ꯅꯪꯅ ꯏꯃꯥꯗ ꯎꯠꯂꯤꯕ ꯂꯝꯆꯠ ꯑꯁꯤꯕꯣ? ꯅꯣꯏꯒꯤꯗꯃꯛꯇ ꯏꯃꯥꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗꯨꯅ ꯃꯤ ꯑꯃꯃꯝꯇꯗꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩꯔꯥ? ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤꯀꯣ, ꯅꯣꯡꯃꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯀꯅꯤ, ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯃꯝ ꯑꯣꯏꯍꯟꯈꯤꯅꯤ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯈꯤꯅꯤ ꯈꯟꯗꯨꯅ ꯅꯧꯄꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯤꯡꯕ ꯊꯨꯡꯒꯠꯂꯛꯄꯅꯤ꯫ ꯅꯣꯏꯅ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯔꯤꯉꯩ ꯏꯃꯥꯅ ꯂꯩꯇꯕ ꯀꯌꯥꯗꯨ ꯎꯍꯟꯗꯒꯩ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯅꯄꯥꯅ ꯄꯨꯂꯤꯁ ꯑꯣꯏꯖꯔꯁꯨ ꯅꯈꯣꯏ ꯑꯍꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯃꯥꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯏ ꯍꯥꯏꯕꯗꯣ ꯅꯣꯏꯅꯗꯤ ꯈꯪꯕꯤꯔꯣꯏꯌꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯂꯤꯔꯤ ꯈꯣꯏꯔꯤꯗꯧꯅꯤ, ꯃꯤꯅ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯜꯂꯛꯐꯝꯅꯤ, ꯅꯣꯛꯅꯐꯝꯅꯤ꯫ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯏꯕꯨ ꯀꯌꯥꯔꯛ ꯇꯥꯛꯄꯤꯈꯤꯕ, ꯇꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤ ꯅꯣꯏꯅ ꯏꯃꯥꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯁꯨ ꯅꯨꯄꯤꯅꯦ, ꯂꯩꯁꯥꯔꯛꯏꯅꯦ ꯅꯈꯣꯏꯒꯨꯝꯅ꯫ ꯏꯆꯥꯁꯤꯡ ꯆꯥꯎꯔꯛꯂꯦ, ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯛꯑꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯅꯣꯡꯃꯇ ꯑꯁꯥ ꯇꯧꯔꯨꯗꯦ꯫ ꯇꯣꯟ ꯍꯟꯗꯛꯇꯤ ꯀꯞꯅ ꯀꯞꯅ "ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯑꯣꯛꯇꯕꯤ ꯅꯠꯇꯤꯌꯦ ꯏꯃꯥ꯫ ꯅꯆꯥꯅ ꯂꯝꯆꯠ ꯀꯥꯝꯕ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯤꯌꯦ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ꯫ ꯑꯗꯨꯅꯔꯥ ꯅꯨꯄꯥ ꯑꯃꯒ ꯀꯥꯗ ꯇꯣꯉꯥꯟꯅ ꯎꯅꯔꯝꯃꯤꯕꯗꯣ? ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯗ ꯏꯃꯥꯅ ꯊꯤꯡꯗꯧ ꯂꯩꯇꯦ, ꯀꯔꯤꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯆꯪꯏ? ꯀꯔꯤꯒꯤ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯃꯨꯟꯗꯨꯅ ꯀꯣꯏꯔꯤ?" ꯇꯣꯟ ꯍꯟꯗꯛꯇꯤ ꯃꯔꯥ ꯂꯩꯖꯔꯤ ꯈꯟꯗꯨꯅ ꯃꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯆꯩ꯫ ꯇꯥꯏꯍꯦꯟꯕꯤꯅ ꯃꯃꯥꯗ ꯇꯞꯅ "ꯏꯃꯥ, ꯑꯗꯨꯝꯅ ꯆꯦꯆꯧꯗ ꯍꯥꯏꯕꯤꯒꯅꯨ, ꯆꯦꯆꯧꯒꯤ ꯃꯔꯥꯟ ꯀꯩꯁꯨ ꯂꯩꯇꯤꯌꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯃꯁꯨ, ꯅꯆꯦꯅ ꯀꯅꯥ ꯈꯪꯅꯔꯤ ꯀꯥꯏꯗ ꯆꯠꯂꯦ ꯍꯪꯕꯗꯗꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯈꯤꯗꯥꯏ?" ꯇꯥꯏꯍꯦꯟꯕꯤꯁꯨ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯝꯄꯥꯛꯇ ꯕꯣꯜ ꯁꯥꯟꯅꯔꯨꯕ ꯇꯣꯅꯤꯁꯨ ꯌꯨꯝꯗ ꯂꯥꯛꯄꯗ ꯒꯦꯠ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯁꯨꯃꯥꯡꯗꯨꯗ ꯎꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ "ꯏꯃꯥ, ꯆꯦꯆꯧ, ꯆꯦꯆꯥ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ, ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯥ ꯆꯥꯎꯔꯛꯄꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯇꯣꯝꯕ." "ꯑꯁ ꯆꯦꯆꯥ, ꯆꯦꯆꯧ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ?" ꯃꯧꯄꯥꯅ ꯃꯆꯦ ꯑꯅꯤꯗꯨꯅ ꯁꯣꯛꯂꯤꯕꯗꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯇꯥꯏꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇ ꯁꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯦ ꯇꯣꯟꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ, ꯃꯆꯤꯟꯕꯥꯟꯗꯒꯤ ꯏ, ꯄꯤꯁꯨꯝ ꯃꯌꯥꯗ ꯁꯣꯛꯂꯤꯕ ꯃꯌꯥꯝꯗꯨ ꯎꯔꯒ ꯇꯣꯅꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯅꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯃꯤꯠꯇꯗꯤ ꯑꯉꯥꯡ ꯃꯥꯟꯗ꯭ꯔꯕꯅꯤ꯫ ꯅꯆꯥꯕꯨ ꯐꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯏꯆꯦ ꯑꯅꯤꯁꯤꯅ ꯀꯅꯥꯗ ꯀꯌꯥꯃꯨꯛ ꯂꯥꯜꯂꯨꯔꯒꯦ? ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯐꯝꯅꯤ꯫ ꯃꯁꯤꯗ ꯃꯤꯅ ꯐꯖꯅꯕꯅꯦ ꯍꯥꯏꯗꯨꯅ ꯀꯦ ꯃꯧꯗꯅ ꯁꯔꯖꯔꯤ ꯇꯧꯔꯤꯕ, ꯑꯗꯨꯒ ꯏꯃꯥꯅ ꯏꯆꯦ ꯑꯅꯤꯁꯤꯕꯨ ꯗꯥꯛ ꯇꯥꯅꯕ ꯍꯣꯠꯅꯕꯤꯔꯤ." ꯊꯥꯖꯗꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯗꯨꯅ ꯃꯆꯥ ꯑꯇꯣꯝꯕꯗ ꯌꯦꯡꯖꯔꯛꯏ꯫ "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯄꯨꯟꯁꯤꯗ ꯉꯁꯤꯃꯨꯛ ꯅꯤꯡꯕ ꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯣꯡꯃꯇ ꯏꯆꯥꯁꯤꯡꯗ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯕ, ꯇꯝꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯅꯆꯦꯆꯧꯅ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯂꯣꯏꯅ ꯏꯃꯥꯒꯤ ꯏꯖꯠꯄꯨ ꯂꯩꯈꯥ ꯇꯥꯍꯜꯂꯝꯃꯦ꯫ ꯃꯁꯥꯒꯤ ꯏꯖꯠꯄꯨꯁꯨ ꯀꯔꯤꯅꯣ ꯈꯜꯂꯨꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯅꯣꯏꯕꯨ ꯁꯦꯟꯅꯖꯔꯛꯄꯅꯤ꯫ ꯌꯦꯡꯉꯣ, ꯃꯃꯥꯟꯅꯕꯤ ꯑꯕꯦꯝꯗꯨꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨ ꯅꯆꯦꯅ ꯑꯃꯨꯛ ꯈꯪꯅꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯏꯃꯤꯠꯃꯛꯅ ꯎꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ." ꯇꯣꯅꯤ ꯉꯛꯅ ꯃꯆꯦꯗ ꯌꯦꯡꯖꯩ꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯆꯦꯆꯧ, ꯅꯪ ꯅꯨꯄꯥ ꯌꯥꯝ ꯐꯪꯗ꯭ꯔꯕꯣ? ꯍꯥ, ꯆꯦ ꯑꯕꯦꯝꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯩꯖꯗ꯭ꯔꯕꯣ?" "ꯅꯨꯄꯥꯗꯨꯁꯨ ꯈꯕꯔ ꯌꯣꯟꯕ ꯆꯠꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯕꯦꯒ ꯈꯪꯅꯔꯝꯕ ꯃꯇꯝꯗꯨꯗ ꯅꯆꯦꯅ ꯅꯨꯄꯥꯗꯣ ꯄꯥꯝꯖꯕ ꯃꯇꯧꯗꯨꯗ ꯀꯥꯏꯅꯕꯅꯦꯌꯦ꯫
adagi nupado haujikti yam nungaira male adagi nachesina ehenba pambadagi mamanabigi nupado amu khangnaredana aduda sunate haujik khangnariba nupasigi mamanaba amasu abemkana chegana koirameye siba honaribra haibane tugache imana fau tugache aisini Tony sauna kaino che sauna khali wakhal duba ai gi che makna suma tahabada tugachiba thabak se tomni nongmata khalude ima chebe na ambra la ami mana gangba mayam do ima kumpham leite mana na che se restaurant changki thajadraga chatlu se abaduda ima su asingba amadadi khanglage na chatpani Tony na mama bu thimjin birami ima noi matamgi nupiga haujika nupiga lamchat sajat thakji ga si bebar hongne lonchat wakal na jingba mayam se yamne khetnarabani la imung da changlase baba la agam makha tarnu tumina lerse baba na phubada shiba tare cheso gyan taro ko na angang natrabani taroi nungsiba gi leina da ikai ki khangdre aduna bu mamanabina nupa phangdabi aigi arem khak pambi haibada machin khumba ngamdribani mara leibani na ta hen bisu ngasai de ki tarambadu haujikta da sagala e Lisha bakhang oiba habase nupa matang nupi matang magi punchida khangnani haba lebra Lisha ringe de goyudana langhodana mawe kanda nupa khan baya bra nupa koi baya bra ba mi lamde satnarsu ekhoi sha de satnare aduga kopaloi ba habasibu nupi na pamjaba nupada lebadi yadra nupa na pamjaba nuksijaba nupi khandong ne haba lebraba